Kurumjari ISTV News Bank Tabiru Punopo Taram Noksari Huzahan Bada Muribapau Lobisi Athing Mamarakta Security Gi Akan Section Tawanga Luinana Independence Day Gi Thorum Pangthokre Thorum holding Ida Morangkom the bomb Pokai Kre Hozipau Sanum Pizri Indiana British ki makutagi maning tamba fangkibagi homputaril suba Independence Day ki thorom Manipur da thingba kya gi marakta security ki section thawang loina fangthokre mapung oiba thorom ahanba Manipur Rifles ki parade ground fangthokhe thorom adu da Chief Minister Okram Ibobi Deputy Chief Minister Gaikhangam Speaker TS Lokesur yauna Minister MLA Civil and Police ki makok thongba official kya na saruga ki thorom du da mari suba IRB ki commandant IPS Lupsi Kibjana parade commander oina toan ba contingent nepumari gi mass pass sakhi Commandant for IRB. Tawanga Mari Lenana Matho Puning Samba Police Amasung IRB personnel Taragani Thoida Police Medal for Gallantry Police Medal for Meritorious Service Piduna Puning Thawaki Say Sigioina Amatangaraba President Police Medal for Distinguished Service CIDG evolved with the PK Police Medal for Gallantry Funkiba Singh Manungda DSP in Falwest as Ibom Sayoke Lenana Police Medal for Meritorious Service Funkiba Singh Manungda DIG Range 1 Clay Kongsai SP Telecom Ace Kulesan Singba Personal Singh Yoke Sibgas Wikiba Chief Minister na Mahana Lusingba government asina pakat pasakot thawangi wafam kaya mayak sengna thamkibada natana housing Indo Myanmar border da fencing khabagi thabak sathriba sida Manipur gi lamang gi wafam leite hiram ase government na haksina lawi handak ta cabinet na border fencing ase committee ma semduna monitor tongnaba waref lokhiba leire sambal khabagi thabak sathriba ase international norms ki makhada sathabani fangdokhe Chief Minister makhata na shu setnaba laloluf singna grounds rule tugai Badi Lemna Tarway, Masida Natana, Pikraba, Manipur Kobo State Asing Manunda Jati Kangluf Kayana, Mamanga District Talambadigi, Housigna, State Pina Matalak Davi Singasi, Oitopa the Waga the Davi Sing, Habigaluna, Numitna, Maning Lom the Gate, Torok Triba Makai, Davi Singasi Fangloy Haki, Ning Tamba State Ning Tamba Amuk Tansila Pahibasi, Oitoktobaga, Manaba Wafamne, Numitana, Labor Makai Manipur intrigued to Wabangambroy Fangdoke. Related government, related government, senior alternative having command administration, I had command, still I do university, I did it for Helena, Yaki from the day from Telegram, Lona, the whole program. Amaramda Chief Minister na Saruk Yaduna Independence Day Pangthok from the gate meter Sani Yankherom Tamak Lafna Leba Hisam Yaisam Paki Hek Mayok Naba Sorok Mataida Nasiuk Bomama Pokai Kre Ayuki Pung Nipal Minute Kunrom Chapada Security Kung Lebo Mopum da Bom Pokai Kiba Atuda Lamdamadugi Miamda Angak Fafamaki Bom Pokai Bagi Taudo Atuda Aswafan Yaw Kide Bom Hek Pokai Kibaga Mafamaduda Infal West Police Station Gi OC Santikumar IGLO1 Kailun Amadi Ate Makok Tong Official Kya Mafamadu Sangselak
खंगने यंगसिनकी मनाक नकपदा लेरंबा नहा तरंग मक्थुरम पुलिस न लखलगा वेरिफिकेशन की दमक इम्फाल वेस्ट पुलिस स्टेशन पुखी आसाम राइफल्स की बॉम्ब एक्सपोर्ट टीम अमदी स्नीफर डॉग सिजनदुना मखाताना बॉम्ब लेब्रा हाइना थिजिनकी Manipur Pradesh Congress Committee ne sinduna Independence Day ki thormase Congress Bhavan da fangtoke thormaduda Chief Minister Okram Ibobi Deputy Chief Minister Gaikhangam Minister MLA amadi Congress ke karmi kya na saru yaki Deputy Chief Minister Gaikhangam na senglaba numit asida social political economic independence pangma thautai maramaduna ekhoi subanom bakanba amadi maribak nungsiba loinana ningtamba leba ama oinana ba ekhoi puna khona minersi haike koi sing tam sina puna nungsi sanana amagi adugi adagi khanba letara amat to anya lemina kanda koi rajya se seba ase sakhatna ba aduga muk hena deri saktam apuru saktam se hena pangitan parliament se hada project se pening india se merging ahead adugo koi ki bharat se prithvi ki वायदी कन बने बाक्सन के मतलब यावर भी अरबो को कोई मशीन की फाउ लेबा में यानी कि मंजिन था अदु में बाक को ना सो खोनी जब को ना तो कन फंडामेंटल सी हद Independence Day ki thormase District Administration Imphal East na sinduna Porompata leba District Headquarter DC Complex ta fangthoki thormaduda DC RK Dines SP Angam Kamai SDO amadi Adyaksha yauna adai sarkar ki official kya su surga ki District Police ki Guard of Honor amadi jati gi isai sakpa loina na DC na machu ahum gi firal singkat ki DC RK Dines na Imphal East District ta leiba tongan ba department kya da thabak toriba official singna mathokda puning sengduna district asubu hena Sakat naba hot nababu tagat fa phongdoke department kyana sakat thoranga mari leinaba thabak thorom sing paikhalak pada mateng pangbiu haike The day is not far off when Imphal East will be the real capital of Manipur. All administrative hubs, legislative hubs, judicial infrastructure have already shifted to Imphal East district. This has put tremendous strain on all our officers who have to work hard to make it happen and left you in an environment which is not very peaceful. I congratulate you all. All this means development and progress at the speed of light, but we cannot rest on our laurels. We have to constantly reference ourselves against the best, not in Manipur, but against the best in India. Tharungi Saroma Oina DC RK Dines na Uttam Jivan Raksha Pathak Award Singjamai Wangma Khetri Lekai KSS Rakesh ta Khusinake Thoromasi Manipur ki district headquarters singdasu pangthonake Jiribam da Jiribam administrative office na sinduna Jiribam gi government higher secondary school gi playground da pangthoke Jiribam gi ADC Y Iboyamena Sibges oidon pangthoke ba thoromodu da mathoda puning sangba tongan ba department gi mioi kya da award piduna ikai khumnake Cookie State Demand Committee na tungan ba Cookie State ama piu haibada bida ngarang ayu ahing nungai dege ngasi numidang ahing nungai fawba chathakeda ba pung ne funipal ge general strike ke ngasi nini sanba numita general strike ki mami Sandel district ki Technopol ge area madi Ukul district ki Mahadeva mapada sauna mami takhe ngasi angan badagi hauduna mioi kya thoraktuna Technopol sub division ge Saibol khul mapada tarna sing mami takhe amaronda Imphal khul lambi ge Mahadeva mapada masing yamlaba general strike sawgatpa sing asat awok sing thimbugi thabak chathake amasung Cookie State PU haina kholauka lauke Cookie State Demand Committee Technopol amadi masi blockade general secretary Langsun T Matena Cookie Zati ki tongan ba state ama dabi toriba si sarkar na thubu matamdam yeng sangfam thoe taliba dabi phangdriba phawba makhatana akan ba khongjang kaya sangsinaba sem sare phangdoke akoi Cookie State pam se akoi ipu ipa dagi horpena akoi ancestral land se akoi amana yamna nungaina hingliba matamdo adugumna akhoi chu state phangadi akhoi political representation su central or state or su yarani aduna akhoi equal development equal growth inclusive development se yagni haibigi akhoi Cookie State se demand to
Independence Day ki thorom asibo tongan ba lalolof kana boycott tobaga loinana Manipur general strike kaukibana mahusa ki punsida sauna akaibe piki Kwaraman Kethel da dukan sing thong hangna khide arapa amadi anakpa satkadaba gari sing sana khide lambi da mi satpagi sang yamna nem ki panbayai Independence Day ki thorom asigi mayokta Manipur ki lalolof taru ki apunba committee korkom amasung awang nompo ki lalolof sing general strike kaukibani KCP MC URF Maoist Communist Party Manipur na singba tongan loop sing na su thorom asi boycott tobaga loinana thorom pangthokadaba ngasigi numit asi athingba sing thamkibani Mr. World Takraba Manipuri Masa Dr. Sandy Kumar Maite Amadi Maki Luinabi Taiwan Ningon Senan Taiga Mairui Singa Uneduna Wari Watai Sabi Toromama Lalibatang Taratareta DM College ki auditorium da pangthoknaba sem sare haina college asigi principal na khanglakle Ngarang numidang Tulihal Airport Gate Sangphangwi Maya da leiba Tidim Road ki divider da nupa ma masa mathanta accident thokpadagi Riams ta pukatuna laikan narba matungda leikhidre hari nupa asi hojik phawa masak maming khangdana leiri mana tharokpa dark blue masugi Activa du registration number yarom de hari maki masada saktak se oibiyaba karigumba mata thengna de hari nupa asi putmanga insimapal wangi sei nipumarongge leng oigani kulei kusuni hangamapal amadi amuba machuna langba purilili angobo masugi t-shirt camouflage masugi khongrau Riboki Kongof Ama Upi Hari Nupasi Masak Maming Kangtona ba Riams ki Mokta Thamli Haina Lamfel Police Tagi Tadropa Zerolamana Kanglali Nasi Murui Bapau Amukan Pizri Ating Bamarakta Security ga Kanba Saksin Tawang Loinena Independence Day ki Thorom Pangthokre Thorom Hawdringaida Moirangkhom da Bomb Pokhai Kre STV News Bank Tabi Puno Po Amukana Kurumjari